Manipur da medical oxygen watpagi mamitaba nongmagi hengatlakli severe oiraba COVID-19 patients sing layengnaba hospital sing da famung konaraktaba amadi oxygen gi awatpa kaya leibagi mamitarakpa asina mi sibagi chang helabra haibagi wahang lakli athuba matamda oxygen amadi severe oiraba patients sing layengnaba mafam hengathanbagi tangai fadaba leirakli hiramasida paudam ama COVID-19 narabasing laying nabagidamang Manipur da oxygen watanaba honari amadi mapalam di oxygen kaya pusalakli haina lenga ki makedi tatana lawrabasu hauji mak state asida oxygen watlabra haibagi mayek sengba kudam kaya ama thorokle maduna maram warakanda ngasi mak koi tungan ba social media ke platform da Bisnupur district talaiba COVID care center da mioi ema ngarang numidang pung nipan makai taba matamda leikhidaba asigi voice clip haibadi leikhidaba mioi aduga maki manau nupaga phone da wari sanaram khiba haibadi pung nipan ga makai da leikhidaba mioi asi pung tren makai taba matamda mahaki manau nupaga phone da wari sanabagi record ama viral chalakhiba asina mioi asi oxygen watt padagi oxygen phangdabadagi leikhidabani haibagi wafam ama thamlakle Lurena, Hariba Mioi Asigi, pulse oximeter yang matamna magi SPO2 si 85 ki makhada leikre habasi khangna ayuki pungtra mathoi makhai dagina oxygen phangaktre haibagi mangna harik po wapam sing adusu social media ra mayamna tanak podagi Manipur oxygen wat labra lengang oxygen wat na honari oxygen leiri habasi kadai da leiri bnu haibagi wahang kaya am lakle oxygen je oxygen je sai no kinne ha le bo nung tinagi hanga boy mi la sabra cha mi la ka ni ha me sien me me to ka to le o adu nang ya ji oxygen level le kya level da adu ka o de ba ka lu ya de ba ko ai ko si ne ko ta ha ma to kai ba ro da di lu ni ngasai ni tinagi kya level da I 5 le yu le Kosi matang da Bisnupur COVID care center dagi impact nusta fango pawgi matugina hariba leikhidriba mioi asina mahakna oxygen asi masana lokthokchai haibagi ofam amasu lakli hari aduma pu Bisnupur COVID care center asida housing makirani oxygen gi awatpa leite marakta chena ba yawi habi ofam thang pakalorena thodok adu karam thokibno karam patient do leikhidribno haibadu tijinna ba honari haibagi ofam amasu lakli oxygen gi awatpa leite harga karam na patient aduna oxygen phangdre ayuki pungtra mathoi makhaidagi oxygen pidre oxygen phangdre habi ofam si lakli bino habi su tijinbagi tangai fadab leri nungdangi pung tren makhaida wari sanaram khiba patient SPO level 85 ki makhada leiraba mioi ama numit adumaki pung nipan aduwaida karam na leitribno masida karam ahoba leiribage asum tauba taragadi miyam na COVID care center da chatpa kineraktuna mayum da na basing adu losalaga thamba taragadi laina asi hen sandoraktuna aru phibam amada lakpa yabagi phibam dasu leiri maram masina lengang na thu matamda miyeng changgi tangai fadaba leiri amarom da jenem samadi rims tagi phangba pawgi matung ina su makoina masagi masak mamim tathok jaraga su hairi ba hospital ani asida su oxygen phangdabi khudong sadabadi do mak leiri oxygen asi stock to watana thamlaba matungda anaba laingadaba sing aduda phanggadaba adu yamna wana inana honari haibagi paw musu phanglabnina matang asida Manipur lengakna akanba thorang khara lakhotpagi tangai fadaba leiri panba yabadi Delhi da hauji mak oxygen gi awat pal leiroi amadi ICU gi bed awat pal leiroi haina Delhi gi chief minister Arvind Kejriwal na lauthoki bal leikhabani madu gi su mathakta Delhi da numit tarani gi manungda ICU changa haibadi ICU gi bed changa saduna mafam adugi miyamna nakpa matamda layeng nabagi damakta same saduna war footing da thabak tawba miyam unaraba ngatane maram asina hauji mak Manipur da bed phangdabagi awaba oxygen phangdabagi awaba tuan ba awaba kayam leriba amadi ICU phangdabagi awaba private hospital fo phulu islakpa sida lengang nasu angamba thakta war footing da thabak kayama paket tangai fadaba leri Manipur gi oiba resource laitaba sel laitaba state amani hairaga su karam mafam dagi mateng lobu yabage even Manipur gi miyam fawbuda lecture asigi damak tuan ba sector da leriba
मियामना सुसुई सोइदना मसदा गवर्नमेंट डोनेट तौरकनी अदुना अकन थौरांग अमा लखोटपगी तंगाई फदब लेरे हाइब वफम असी मियामनसु हाइनरबनिना अथुब मतमदा दिल्ली गवर्नमेंट पाखलिब थौरांग असिगुममक नत्रगसु असिग सब मानब नत्रगसु मसदगी खरा हंथरबसु खरा मखैदी मियाम थेंगरिब अवाबसिंग असि कोखनबा ngamnabagi wakhalonda war footing da thabak khara pakatpagi mathau tabadu lakli Camera personnel ka biglan na pamjari ba ikichamayun Premchan Impact News Imphal